Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokjeri asisum hausangom Konggol tarasuba tangkak amok puduna lakjeri mayam punna taminarase Kaurakliba khonjal duda makhoi mariso kanan hainduna yengthorei sapana noktuna mathanda leplambadu ubada onsiba hainadana murum gasoli asena kaidei amukwasilai Saknida chumma maladana Sapanado praprak chinsilagtuna Japansiba ay nga saydi ng tiruini Sapana matun haifitum to'i aduga makhamang tarakli aduga di sida nungay naliramine Sapana tadoy hoyda maminakana yam osita na mugingi aduga hayrakli Nupiya katpikarasiga liramadana Sanjoy na karim na nang dikatrehe Nasaktuga jaranging maladana. Pritado saungda. He, nang ado kanadana. Sapana no krem naraga ushita na hayrakli. Is, napamamangdaga yam kaline sinupise. Punsibada mo konsundo na noksinaraga hayrakli. Lauda punsiba, kasi awarase. Punsibagi makoto konsundo na jingdo na puge dawi. Punsiba tawri mamadawadoda pumangag na matanda gantazade. Ngasaydagi wamta ngangdana yengduna layram mathadoy ikabado thokli phokhagaduna masamdo bo semlaga oblibanok ado muksamjilanga sapanana jingniba punsibagi khudang ado patkan thokladuna punsibada nungsene yengladuna hayrakli My hero friend law class yaurase natadi thadoy majing lagdana mi sinaba yawni ngasidi Thamoy hero gidabak aineko inay tabatal Kalasalangaso asum na mayamamangda lemjedabadi dawa pamde lao jangasi Tadoy siya panadon silangka sa kamukak na Nakoto siya nakol hagdrabani na ay namukonjari Adudi ako'y mong jalakigi Lehaw ko Nang naparamba ko dang si nabimay giyogi kali Ado na bidingla na yung Wakala na gakalubalera gadi ngaling asidahan do ibema Najadi birayam tigani Tadoy do Rita hoy damong ansala duna Rita, Sanjoy, bilpira mo Horen ay singagi Ako'y alamagi ko Tadoy siya panado padintok laga Punsiba bujing do ng pungi Punsiba sa tingag-tingag yung duna Wahi matahay wang amjada Tadoy na jingin baduda Ikatawraga inari Sanjoy ngag na mamit tunoyer duna Ay, sidi pura film tari ne Yahe, tadoy, nanginay like daw Nang sehi, ado Rita ay susumay na karaching byuda na. Rita na mamit ka lang thoraklado na. Charay, nang sabda tanam naraka na, nanjasida. Tawri ba maong duda, kuy daw tit pa makay, mamit manangang na, sorma pihon to na layin pa sa panabo, Rita na pat intok laga. Chatoy, chake, nang masam tanam na ini, nasakto ka. Sese, ay ne, ay nang nakarpasaw ko, ado ka simasahangi. Aigi tathadoy kening bapambada nangyake kakan bayare adoy khalama Rita kana no khangdi Tathoyada chatke mi di manba mi na tabanupi Rita sanjoy dum yenglaga phagi ga tawrakle Coffee di thak minare bel se sunupi na piyo hairo Sanjoy du nokla duna Nupi ngangda pisa ga tinghan kiroida hayangwai kana khangbono dang nei thak praso hawjudi karamodiam tokigi Aduna yanedo ay pizaragi. Rita do mamit kalang thorakla duna. Kay ba nang do? Kasyo ay dida. Belpiram laga nong duna Rita nga sanjoy gaso class time na chatki. Kantin na nalayram ba sadra singso tawri ba matawag duda tingag yeng duna laynari. Ikay ba na mamay do non katpapaw ba gaw mamakay. Laybang makanda yung laga duna dumaglayri. Songning ba ikay man ba duna, laman kamning ba na patalaw singip ambay, matantaya jeri, mayam mamang doda, lepto na murum sa soli. Dahil na sa panahin ka pamatay yala ba, ay bigay ba pira ba? Sa panahin ba singnara ba? Ay kanano, ay nagkawdor ko ngam gihay do, nang sa namitit niya ko. Hawdit di singnara ba nina, mapungpahan ba tawa ni? Ay yoy da ba yade? Dapan si Badi ay gisoy tinoy gani.
ꯑꯗꯨꯒ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯠꯂꯤꯕ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯏꯄꯥꯛꯇ ꯀꯣꯡꯒꯣꯜꯅ ꯇꯥꯛꯈꯤꯕꯒꯨꯝ ꯀꯥꯏꯈꯤꯗꯨꯅ ꯃꯥꯡꯈꯤꯕꯒꯨꯝ ꯊꯤꯕ ꯈꯪꯗꯅ ꯅꯈꯣꯏꯕꯨꯁꯨ ꯑꯩꯅ ꯃꯥꯡꯍꯟꯒꯅꯤ ꯇꯥꯛꯍꯟꯒꯅꯤ ꯑꯁꯣꯝꯗꯁꯨ ꯊꯥꯗꯣꯏꯗꯨ ꯁꯥꯎꯅ ꯄꯨꯟꯁꯤꯕꯕꯨ ꯆꯤꯡꯉꯤ ꯃꯆꯤꯟ ꯃꯆꯥꯗꯨꯁꯨ ꯉꯥꯡꯕꯗꯨ ꯂꯦꯞꯇꯦ ꯀꯩꯒꯤꯅꯣꯕ ꯍꯥꯄꯨ ꯆꯨꯕ ꯅꯪꯅ ꯑꯁꯤ ꯅꯨꯄꯤꯁꯦ ꯄꯥꯝꯃꯤꯁꯤꯕꯣ ꯊꯥꯗꯣꯏ ꯁꯥꯎꯔꯛꯑꯗꯤꯅꯦ ꯉꯁꯤ ꯃꯤ ꯁꯤꯕ ꯁꯣꯏꯔꯣꯏꯀꯣ ꯑꯗꯣ ꯊꯥꯗꯣꯏ ꯄꯨꯟꯁꯤꯕꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯗꯣꯏꯗꯨ ꯁꯧꯔꯞ ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯁꯨꯝ ꯆꯠꯂꯣ ꯌꯥꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯀꯩꯝꯇꯒ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯗꯨꯗꯤ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯗꯣ ꯅꯨꯄꯥꯒꯤꯅꯤ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨ ꯊꯥꯗꯣꯏ ꯄꯥꯏꯔꯤꯗꯨ ꯈꯪꯌꯦꯡ ꯌꯦꯡꯁꯤꯜꯂꯨꯏ ꯑꯗꯨꯒ ꯈꯪꯂꯥꯎ ꯂꯧꯔꯛꯂꯦ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯑꯩꯗꯤ ꯅꯪ ꯈꯨꯗꯥꯡꯁꯦ ꯑꯩ ꯉꯁꯥꯏꯗꯒꯤ ꯑꯁ ꯊꯥꯗꯣꯏ ꯂꯥꯛꯇ ꯃꯥꯡꯖꯔꯦꯍꯦ ꯊꯥꯗꯣꯏꯗ ꯏꯀꯥꯏꯔꯗꯨꯅ ꯄꯥꯏꯔꯝꯕ ꯈꯨꯗꯥꯡ ꯑꯗꯨ ꯐꯠ ꯊꯥꯗꯣꯛꯏ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯜꯂꯗꯨꯅ ꯃꯆꯨꯝꯕꯥꯜ ꯆꯨꯞꯇꯨꯅ ꯀ꯭ꯂꯥꯁ ꯇꯝꯅ ꯍꯟꯅꯤꯡ ꯂꯝꯗ ꯆꯦꯟꯈꯤ ꯄꯨꯟꯁꯤꯕꯁꯨ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯆꯤꯟꯅ ꯇꯞꯅꯁꯨ ꯁꯣꯜꯂꯤ ꯀꯌꯥꯗ ꯃꯉꯥꯎ ꯊꯤꯔꯤꯅꯣ ꯌꯦꯡꯅꯤ ꯐꯅ ꯑꯗꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤ ꯇꯨꯡꯗꯒꯤ ꯁꯟꯖꯣꯏꯅ ꯀꯩꯅꯣ ꯚꯥꯏꯁꯤꯅ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯤꯁꯤꯅ ꯀꯩ ꯍꯥꯏꯔꯨꯔꯦ ꯄꯨꯟꯁꯤꯕ ꯀꯩ ꯍꯥꯏꯔꯨꯔꯒꯦ ꯑꯁ ꯑꯩꯗꯤꯀꯣ ꯄꯨꯟꯁꯤꯕꯗꯣ ꯃꯃꯣꯟꯒ ꯅꯣꯛꯂꯗꯨꯅ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯈꯨꯗꯥꯡ ꯁꯝꯅ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯔꯨꯕꯒꯤ ꯏꯀꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯤꯕ ꯃꯥꯜꯂꯤ ꯔꯤꯇꯥ ꯁꯟꯖꯣꯏꯒꯗꯨ ꯅꯣꯛꯊꯣꯔꯛꯂꯦ ꯅꯕꯥꯅꯤꯒꯤ ꯃꯑꯣꯡꯁꯦ ꯑꯩꯅ ꯂꯥꯏꯛ ꯇꯧꯏꯅꯦ ꯌꯥꯏ ꯇꯧꯒꯗꯧꯅꯤ ꯅꯣꯏꯁꯨꯕ ꯚꯥꯞ ꯐꯔꯒ ꯄꯨꯊꯣꯛꯑꯦꯗꯣ ꯇꯧꯔꯦ ꯌꯥꯔꯦꯗꯤ ꯇꯥꯎ ꯅꯅꯥꯏ ꯚꯥꯞ ꯇꯥꯔꯦ ꯌꯥꯏ ꯍꯥꯏꯁꯤꯅꯤ ꯑꯩꯒꯤ ꯋꯥꯗꯤ ꯚꯥꯞ ꯐꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯅꯩꯗꯧ ꯌꯥꯝ ꯋꯥꯠꯂꯤ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯅꯪ ꯃꯁꯨ ꯑꯗꯣ ꯄꯨꯟꯁꯤꯕ ꯉꯁꯥꯏ ꯅꯨꯄꯤꯗꯨꯕꯨ ꯑꯩꯁꯨ ꯈꯪꯗꯦ ꯅꯍꯥꯟ ꯑꯩꯅ ꯅꯣꯏꯒꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨ ꯅꯣꯡꯉꯥꯟꯕꯗꯨꯗ ꯑꯩꯈꯣꯏ ꯃꯆꯥ ꯊꯣꯏꯅꯥꯗꯅ ꯗꯣꯛꯇꯔꯗ ꯆꯠꯄꯗ ꯍꯤꯗꯥꯛ ꯂꯩꯔꯤꯀꯥꯟꯗ ꯐꯥꯔꯃꯥꯁꯤꯗ ꯊꯦꯡꯅꯕꯅꯤ ꯀꯅꯥꯅꯣ ꯀꯩꯅꯣ ꯑꯩ ꯈꯪꯗꯦ ꯑꯗꯨꯒ ꯉꯔꯥꯡ ꯑꯃꯨꯛ ꯀꯣꯂꯦꯖꯁꯤꯗ ꯊꯦꯡꯅꯔꯦ ꯀꯔꯤ ꯈꯜꯂꯤ ꯀꯩꯗꯧꯔꯦ ꯑꯩ ꯈꯪꯗꯦ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯀꯤꯕꯨ ꯀꯤ ꯔꯤꯇꯥꯅ ꯁꯥꯎꯔꯛꯀꯗꯧꯗ ꯑꯣ ꯃꯥꯒꯨꯝ ꯏꯃꯥꯅꯁꯥ ꯈꯪꯅꯤꯗꯅ ꯃꯥ ꯀꯩꯃꯨꯛ ꯈꯪꯗꯣꯏꯅꯣ ꯀꯤꯕ ꯑꯃ ꯌꯥꯎꯁꯜꯂꯦꯀꯣ ꯅꯣꯏ ꯅꯨꯄꯤꯁꯦ ꯅꯪ ꯈꯪꯉꯔꯣꯏ ꯌꯥꯔꯦ ꯂꯣꯏꯅꯕꯅꯤꯁꯨ ꯊꯦꯡꯅꯕꯗꯤ ꯉꯁꯤ ꯉꯔꯥꯡ ꯈꯛꯇꯅꯤ ꯑꯗꯨꯒ ꯍꯨꯏ ꯍꯧꯗꯣꯡꯒꯤ ꯇꯥꯏꯞꯇ ꯆꯤꯡꯅꯔꯛꯇꯧꯔꯤ ꯆꯍꯤ 10ꯒ ꯄꯨꯜꯂꯛꯄꯗꯣ ꯉꯥꯏꯈ꯭ꯔꯦ ꯌꯣꯠꯆꯥꯕꯤ ꯍꯥꯏꯁꯦ ꯁꯤꯅꯤꯅꯦ ꯍꯥꯄꯨ ꯅꯪ ꯈꯪꯉꯔꯣꯏ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ ꯇꯝꯅ ꯂꯥꯛꯇꯨꯅ ꯀ꯭ꯂꯥꯁꯇ ꯆꯪꯂꯒ ꯃꯁꯥ ꯃꯁꯥꯒꯤ ꯐꯝꯐꯝ ꯌꯦꯡꯗꯨꯅ ꯐꯝꯅꯈ꯭ꯔꯦ ꯊꯥꯗꯣꯏ ꯏꯀꯥꯏꯗꯨꯅ ꯋꯥꯝꯇ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯔꯤꯇꯥꯅ ꯇꯨꯃꯤꯟꯅ ꯀꯩꯗꯧꯔꯦ ꯍꯥꯏꯔꯣꯏꯅꯦ ꯏꯀꯥꯏ ꯑꯩꯅ ꯇꯧꯏꯗꯣ ꯃꯗꯨꯒ ꯇꯥꯔꯕꯅꯦ ꯌꯥꯔꯦ ꯀꯩꯅꯣ ꯑꯣꯖꯥ ꯂꯥꯅꯤ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯔꯣ ꯐꯤꯜꯝ ꯐꯖꯔꯛꯑꯦ ꯉꯁꯤꯗꯤ ꯑꯃ ꯆꯦꯅꯞꯅꯕꯤꯗꯣ ꯈꯔ ꯌꯦꯜꯂꯛꯀꯅꯤ ꯃꯥꯏ ꯃꯑꯣꯡꯗ ꯌꯥꯗꯦꯕ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯌꯦꯡꯉꯣ ꯁꯄꯅꯥꯁꯨ ꯀ꯭ꯂꯥꯁ ꯇꯝꯅ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯊꯥꯗꯣꯏꯍꯣꯏꯒꯤ ꯐꯝꯐꯝꯗꯨꯗ ꯐꯝꯖꯤꯜꯂꯛꯏ ꯅꯩꯁꯤꯜꯂꯛꯏꯍꯦ ꯁꯤꯗꯤ ꯈꯨꯃꯩ ꯃꯩ ꯇꯥꯔꯦꯗꯅ ꯔꯤꯇꯥꯒꯤ ꯋꯥꯟꯗꯨꯗ ꯁꯄꯅꯥꯗꯣ ꯄꯣꯁ ꯇꯧꯗꯨꯅ ꯃꯁꯝꯒ ꯁꯦꯝꯂꯒ ꯐꯝꯂꯤ ꯑꯗꯨꯒ ꯃꯄꯥ ꯆꯥꯅꯅ ꯐꯝꯂꯤꯕ ꯄꯨꯟꯁꯤꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯍꯥꯏꯔꯞ ꯑꯃꯨꯛꯁꯨ ꯅꯣꯛꯁꯤꯜꯂꯤ ꯁꯤꯗꯤ ꯕꯦꯔꯥꯅꯤꯍꯦ ꯃꯃꯥꯏꯁꯦ ꯁꯣꯝꯗ ꯍꯦꯟꯅ ꯊꯥꯔꯤꯅꯦ ꯌꯥꯗ꯭ꯔꯦ ꯁꯤꯃꯗꯤ ꯈꯪꯗꯦꯗ ꯑꯁꯤꯅ ꯑꯃꯨꯛ ꯀꯥꯏꯗ ꯍꯩꯖꯤꯜꯂꯛꯏꯅꯣ ꯑꯃꯁꯤ ꯐꯥꯎꯕ ꯄꯦꯜꯂꯀꯥꯟꯁꯤꯗ ꯃꯤꯗꯤ ꯃꯁꯛ ꯐꯖꯕꯅꯤꯅ ꯌꯥꯗꯦꯀꯣ ꯀꯜꯂꯩꯍꯦ ꯅꯨꯄꯤꯅꯒ ꯈꯨꯗꯥꯡꯒ ꯄꯥꯏꯗꯅ ꯑꯃꯃꯨꯛ ꯆꯤꯡ ꯑꯃꯅ ꯑꯃꯨꯛ ꯆꯤꯡ ꯑꯍꯥꯟꯕ ꯎꯅꯕꯗ ꯑꯗꯨꯁꯨ ꯐꯪꯖꯗꯕ ꯑꯩꯗꯤ ꯆꯥꯛꯏꯍꯦ ꯁꯤꯗ ꯅꯪꯁꯨ ꯈꯔ ꯈꯥꯏꯔꯗꯤ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯔꯣ ꯑꯣꯖꯥ ꯂꯥꯛꯑꯦ ꯊꯥꯗꯣꯏꯗꯤ ꯃꯇꯧꯗꯨꯗ ꯃꯈꯣꯏꯗꯧꯗꯣ ꯄꯣꯗ꯭ꯔꯣꯛ ꯄꯣꯗ꯭ꯔꯣꯛ ꯆꯥꯛꯄ ꯃꯈꯩ ꯃꯈꯨꯠ ꯃꯁꯥ ꯊꯦꯛꯇꯨꯅ ꯈꯥꯡꯂꯤ ꯁꯄꯅꯥꯗꯤ ꯄꯨꯟꯁꯤꯕ ꯌꯦꯡꯕ ꯂꯦꯞꯇꯦ ꯁꯣꯝꯗ ꯂꯦꯡꯕꯁꯨ ꯀꯅꯥꯗꯦ ꯑꯇꯩ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ ꯀꯣꯂꯦꯖꯀꯤ ꯒꯦꯠꯇ ꯉꯥꯏꯍꯥꯛꯇ ꯂꯨꯝꯃꯨꯈꯤꯒꯦ ꯃꯁꯛꯇꯨ ꯍꯧꯗ꯭ꯔꯗꯤ ꯑꯩ ꯍꯣꯔꯦꯟ ꯇꯨꯝꯕ ꯌꯥꯔꯣꯏ ꯃꯇꯝꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯦꯡꯕ ꯃꯐꯤ ꯃꯔꯣꯜꯗꯣ ꯁꯠ ꯁꯠ ꯁꯦꯠꯆꯤꯜꯂꯤ ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯇꯨꯅ ꯊꯧꯔꯛꯂꯤ ꯍꯥꯏ ꯅꯪꯕꯨ ꯊꯕꯛꯁꯦ ꯂꯣꯏꯁꯤꯜꯂꯝꯈꯣꯗꯅ ꯃꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦꯅꯦ ꯃꯄꯥ ꯁꯛꯇꯥꯁꯤꯒꯤ ꯃꯤꯍꯨꯜꯁꯤꯒ ꯑꯩꯗꯤꯀꯣ ꯂꯦꯝꯕꯗꯨ ꯀꯣꯂꯦꯖ ꯒꯦꯠꯇꯨꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯁꯥꯗꯨ ꯊꯛ ꯊꯛꯀꯜꯂꯤ ꯊꯥꯗꯣꯏ ꯊꯣꯔꯛꯄ ꯍꯥꯏꯅ ꯆꯦꯞꯊꯥ ꯆꯦꯞꯊꯥ ꯌꯦꯡꯂꯤ ꯊꯣꯔꯛꯇꯦ ꯅꯪꯖꯨꯐꯥ ꯁꯨꯇꯤꯒꯤ ꯃꯇꯝꯗꯤ ꯑꯣꯏꯔꯦ ꯀꯣꯂꯦꯖꯀ ꯂꯥꯛꯇ꯭ꯔꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒ ꯆꯠꯈ꯭ꯔꯖꯥꯠꯂꯥ ꯁꯟꯖꯣꯏꯅ ꯊꯥꯗꯣꯏ ꯔꯤꯇꯥ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯟꯅ ꯂꯥꯛꯑꯣ
ꯍꯣꯏ ꯌꯥꯏꯌꯦ ꯑꯩꯈꯣꯏꯁꯨ ꯊꯧꯗꯣꯛꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯒꯥꯔꯤ ꯃꯊꯪ ꯊꯧꯗꯣꯔꯛꯂꯦ ꯊꯥꯗꯣꯏ ꯄꯨꯟꯁꯤꯕꯕꯨ ꯍꯥꯏꯃꯦꯔꯦꯡ ꯊꯣꯛꯂꯨꯕꯗ ꯃꯤꯠꯆꯥꯅꯩ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯁꯤꯜꯂꯒ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯍꯧꯔꯦ ꯃꯩ ꯍꯦꯔꯣ ꯍꯥꯞꯄꯣ ꯅꯨꯃꯤꯠꯅ ꯉꯥꯎꯁꯤꯟꯅꯅꯤꯀꯣ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯨꯅ ꯆꯠꯈꯤ ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯦ ꯌꯥꯔꯦ ꯍꯦꯔꯣ ꯌꯧꯒ꯭ꯔꯦ ꯒꯥꯔꯤ ꯁꯨꯝꯇ ꯌꯦꯡꯉꯣ ꯉꯁꯥꯏ ꯃꯈꯩ ꯒꯦꯠ ꯃꯌꯥꯗ ꯆꯞꯊ ꯌꯦꯡꯂꯤꯕ ꯂꯦꯝꯕ ꯊꯥꯗꯣꯏꯕꯨ ꯎꯕꯗ ꯍꯔꯥꯎꯖꯩ ꯊꯥꯗꯣꯏ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯊꯣꯔꯛꯏ ꯂꯦꯝꯕ ꯂꯦꯞꯇꯨꯅ ꯅꯣꯛꯀꯤ ꯇꯧꯔꯒ ꯂꯩꯔꯝꯕꯗꯨꯗ ꯍꯥꯏꯔꯞ ꯍꯩꯅꯗꯕꯗꯧꯅ ꯇꯧꯔꯤ ꯒꯥꯔꯤꯗꯣ ꯑꯝꯇ ꯈꯥꯝꯃꯨ ꯊꯥꯗꯣꯏ ꯒꯥꯔꯤꯗꯣ ꯈꯥꯝꯃꯤ ꯀꯩ ꯂꯩꯔꯦ ꯂꯦꯝꯕ ꯀꯩꯁꯨ ꯂꯩꯇꯦꯗ ꯉꯁꯤꯗꯤ ꯑꯩꯗꯣ ꯀꯣꯂꯦꯖꯁꯨ ꯂꯥꯛꯍꯧꯗ꯭ꯔꯦ ꯊꯕꯛꯅ ꯌꯥꯗꯗꯅ ꯑꯗꯨꯗ ꯅꯪ ꯑꯣꯟꯅꯤꯡꯗꯨꯅ ꯉꯥꯏꯔꯝꯕꯅꯤ ꯏꯆꯝ ꯆꯝꯅ ꯑꯣ ꯎꯔꯕꯅꯤꯅ ꯌꯥꯔꯝꯃꯅꯤ ꯑꯗꯨꯗꯤ ꯏꯆꯝ ꯆꯝꯅ ꯔꯤꯇꯥ ꯂꯥꯛꯑꯣꯍꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯟꯅꯤꯡꯂꯝꯗ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ ꯊꯥꯗꯣꯏ ꯑꯁ ꯋꯥꯔꯤꯒ ꯁꯥꯟꯅ ꯅꯪꯍꯧꯗꯦꯅꯦ ꯑꯁꯤ ꯅꯨꯄꯤꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯅ ꯑꯩꯅ ꯅꯨꯡꯁꯤ ꯀꯥꯏꯁꯦ ꯃꯥꯗꯤ ꯈꯪꯖꯄꯣꯠꯇꯦꯅꯦ ꯇꯧꯏꯁꯦ ꯁꯣꯝꯗꯩꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯤꯁꯦ ꯃꯥꯗꯤ ꯈꯪꯄꯣꯟꯇꯦꯕ ꯃꯁꯤ ꯃꯤꯑꯣꯠꯄꯤꯁꯦ ꯉꯁꯤꯀꯣ ꯇꯥꯟꯅꯔꯒ ꯅꯨꯡꯁꯤ ꯍꯥꯏꯖꯜꯂꯗꯤꯕ ꯂꯦꯝꯕ ꯃꯊꯟꯇ ꯑꯃꯨꯛ ꯅꯣꯛꯂꯒ ꯃꯁꯛ ꯎꯔꯁꯤꯕꯨ ꯌꯥꯔꯦꯗ ꯍꯜꯂꯒꯦ ꯂꯦꯝꯕ ꯃꯊꯣꯏ ꯅꯨꯡꯉꯥꯏꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯁꯟꯖꯣꯏ ꯒꯥꯔꯤꯗꯨ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯒꯦ ꯇꯧꯕꯒ ꯑꯣꯏ ꯍꯦꯔꯣ ꯅꯕꯥꯅꯤ ꯑꯝꯇ ꯉꯥꯏꯈꯣꯕ ꯄꯨꯟꯁꯤꯕꯒ ꯁꯟꯖꯣꯏꯒ ꯌꯦꯡꯊꯣꯛꯂꯨꯕꯗ ꯁꯄꯅꯥ ꯑꯣꯏꯔꯝꯕꯗꯨꯗ ꯂꯥꯛꯑꯦꯅꯦ ꯑꯃꯨꯛ ꯆꯠꯅꯝꯅꯕꯤꯁꯦ ꯃꯁꯛꯅ ꯀꯥꯏꯅ ꯇꯤꯂꯥꯏ ꯈꯨꯝꯕꯤ ꯃꯥꯜꯂꯗꯅ ꯍꯥꯀꯠꯆꯩ ꯑꯣꯏꯕ ꯁꯟꯖꯣꯏꯅ ꯋꯥ ꯉꯥꯡꯂꯗꯨꯅ ꯃꯁꯥꯗ ꯍꯣꯠꯂꯤ ꯑꯩꯁꯨ ꯍꯩꯅꯗꯦꯀꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯀꯗꯥꯏꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯏꯅꯣ ꯁꯤꯅ ꯑꯃꯨꯛ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ ꯄꯨꯟꯁꯤꯕ ꯁꯄꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩꯅꯗꯅ ꯈꯝꯂꯤ ꯀꯩ ꯍꯥꯏꯒꯗꯧꯅꯣ ꯁꯄꯅꯥ ꯀꯩꯁꯤꯟꯅꯗꯨꯅ ꯗꯥ ꯄꯨꯟꯁꯤꯕ ꯑꯩꯁꯦ ꯏꯝꯐꯥꯜꯗ ꯑꯝꯇ ꯗ꯭ꯔꯣꯞ ꯇꯧꯕꯤꯌꯨ ꯍꯥꯏꯕꯕꯨ ꯑꯩ ꯒꯥꯔꯤꯗꯣ ꯌꯥꯗꯗꯅ ꯄꯨꯔꯛꯇ꯭ꯔꯤ ꯑꯗꯨꯒ ꯑꯩ ꯄꯔꯁꯇꯨꯁꯨ ꯍꯣꯕꯦ ꯂꯥꯛꯄꯗꯨꯗ ꯀꯥꯎꯗꯅ ꯄꯨꯔꯛꯍꯧꯗ꯭ꯔꯤ ꯌꯨꯝ ꯍꯟꯗꯣꯛ ꯁꯦꯜꯁꯨ ꯌꯥꯎꯗꯕꯗꯨꯗ ꯁꯟꯖꯣꯏ ꯁꯥꯎꯅꯤꯡꯕꯗꯨ ꯐꯥꯖꯤꯜꯂꯒ ꯈꯣꯟ ꯀꯜꯂꯞꯅ ꯀꯔꯤꯕ ꯁꯦꯜ ꯌꯥꯎꯗ꯭ꯔꯦꯕ ꯅꯪꯕꯨ ꯉꯁꯥꯏ ꯂꯥꯛꯄꯗ ꯑꯩꯈꯣꯏꯅ ꯂꯧꯕ ꯂꯥꯛꯄ꯭ꯔꯣ ꯅꯌꯨꯝꯗ ꯂꯥꯛꯄꯗ ꯅꯪꯕꯨ ꯈꯣꯡꯅ ꯂꯥꯛꯄ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯄꯥꯏꯔꯒ ꯂꯥꯛꯏꯔꯣ ꯅꯪꯕꯨ ꯅꯨꯄꯥ ꯅꯠꯇ꯭ꯔꯗꯤ ꯅꯃꯥꯟꯅꯕꯤꯒ ꯑꯝꯇ ꯂꯩꯖꯗ꯭ꯔꯣ ꯁꯄꯅꯥꯗꯨ ꯀꯦꯊꯥ ꯁꯥꯟꯅꯔꯗꯨꯅ ꯑꯗ ꯑꯩꯁꯦ ꯎꯄꯥꯏ ꯂꯩꯇꯦ ꯇꯧꯅꯤ ꯉꯁꯥꯏꯗꯤ ꯂꯨꯄꯥ 10 ꯌꯧꯔꯛꯄꯗꯨꯗ ꯑꯗꯨꯅ ꯇꯧꯈ꯭ꯔꯦ ꯍꯟꯕꯁꯤꯗ ꯄꯩꯁꯥ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯌꯥꯔꯒꯗꯤ ꯄꯨꯟꯁꯤꯕꯗꯨ ꯌꯥꯝ ꯇꯞꯅ ꯑꯣ ꯐꯔꯦꯁꯦ ꯑꯗꯨꯗꯤ ꯁꯟꯖꯣꯏ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯥꯒꯤ ꯄꯔꯁꯇꯒꯤ ꯂꯨꯄꯥ 100 ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯦ ꯁꯤꯅ ꯀꯣꯟꯅꯔꯗ꯭ꯔꯣ ꯀꯣꯟꯅꯅꯤꯗ ꯑꯔꯦꯝꯕꯗꯨꯅ ꯅꯪ ꯑꯆꯥꯄꯣꯠ ꯆꯥꯖꯔꯣ ꯑꯩꯗꯤ ꯂꯥꯏꯔꯕ ꯃꯆꯥꯅꯤ ꯑꯗꯨꯅ ꯄꯩꯁా ꯄꯥꯏꯗꯦꯕ ꯁꯤꯅ ꯂꯧꯁꯤꯜꯂꯣꯅꯦ ꯁꯤꯅ ꯕꯔꯥ ꯑꯣꯏꯔꯒ ꯌꯨꯝꯗ ꯐꯖꯅ ꯍꯜꯂꯨ ꯑꯩꯗꯤ ꯅꯨꯄꯥꯅꯤꯅ ꯍꯣꯔꯦꯟ ꯅꯪꯕꯨ ꯊꯤꯜꯂꯨꯕꯗ ꯃꯤꯅ ꯕꯥꯐꯠꯇꯅ ꯈꯟꯈꯤꯕꯁꯨ ꯌꯥꯏ ꯀꯩꯁꯨ ꯈꯜꯂꯣꯏ ꯌꯥꯔꯗꯤ ꯑꯝꯇ ꯄ꯭ꯂꯤꯖ ꯂꯧꯁꯤꯜꯂꯣꯅꯦꯀꯣ ꯍꯩꯃꯥ ꯏꯀꯥꯏꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯑꯗꯨꯒ ꯌꯥꯝꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯒ ꯂꯨꯄꯥ 100 ꯃꯇꯦꯡ ꯑꯣꯏꯅ ꯄꯥꯡꯕꯁꯤꯗ ꯏꯀꯥꯏ ꯍꯥꯏꯕ꯭ꯔꯣ ꯁꯄꯅꯥꯗꯨ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯂꯧꯁꯤꯜꯂꯦ ꯄꯨꯟꯁꯤꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯁꯄꯅꯥ ꯋꯥꯔꯧꯕꯤꯕꯁꯨ ꯌꯥꯗ꯭ꯔꯦꯀꯣ ꯑꯩꯁꯦ ꯉꯁꯤꯗꯤ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩꯍꯧꯕ ꯆꯠꯇꯕꯁꯨ ꯌꯥꯔꯣꯏꯗꯧꯕ ꯅꯪ ꯉꯁꯤꯗꯤ ꯎꯄꯥꯏ ꯑꯃ ꯇꯧꯔꯣ ꯑꯗꯨꯅ ꯑꯗꯨꯒ ꯑꯩꯗꯤ ꯅꯨꯄꯤꯅ ꯌꯥꯝ ꯂꯦꯝꯖꯗꯕꯁꯤꯁꯨ ꯇꯁꯦꯡꯅ ꯍꯩꯅꯗꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯩꯍꯧꯀꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯚꯥꯏ ꯂꯥꯎ ꯍꯣꯏ ꯁꯟꯖꯣꯏ ꯁꯄꯅꯥꯗ ꯑꯣꯟꯖꯜꯂꯗꯨꯅ ꯆꯠꯂꯣ ꯐꯖꯕꯤ ꯏꯃꯨꯡꯒꯤ ꯃꯤꯁ ꯇꯥꯕꯦ ꯅꯪ ꯉꯁꯥꯏ ꯌꯣꯌꯣ ꯇꯥꯕ ꯑꯃꯅ ꯊꯤꯜꯂꯛꯈꯤꯗꯥꯏꯅꯦ ꯕꯦꯕꯦ ꯑꯗꯨ ꯑꯣꯏꯅ ꯂꯥꯛꯑꯣꯅ ꯍꯥꯏꯈꯣꯗꯅ ꯑꯗꯣ ꯏꯀꯥꯏꯕꯁꯨ ꯈꯔ ꯈꯪꯕꯗꯤ ꯐꯩ ꯅꯨꯄꯤꯒꯤ ꯃꯥꯡꯖꯕ ꯌꯥꯝ ꯂꯩꯕꯅꯦ ꯑꯩꯈꯣꯏ ꯆꯠꯂꯦ ꯕꯥꯏ ꯁꯄꯅꯥꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈꯤ ꯁꯄꯅꯥ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯆꯥꯛꯏ ꯄꯤꯔꯝꯕ ꯄꯩꯁꯥꯗꯣ ꯁꯨꯔꯨ ꯅꯩ ꯃꯈꯣꯟꯗꯨ ꯊꯤꯜꯂꯦ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯆꯥꯟꯁ ꯐꯖꯕ ꯃꯥꯡꯉꯤꯗ ꯅꯥꯀꯟꯗꯒꯤ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯍꯜꯂꯁꯤꯗꯅ ꯅꯣꯏ ꯋꯥꯔꯤꯗꯣ ꯑꯩ ꯋꯥꯔꯦ ꯇꯥꯅꯤꯡꯗꯦ ꯖꯣ ꯅꯪꯁꯨ ꯏ ꯀꯥꯔꯤꯀꯥꯟꯁꯤꯗ ꯌꯥꯔꯦ ꯀꯥꯔꯅ ꯂꯥꯛꯑꯣꯁꯦ ꯍꯜꯂꯁꯦ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯍꯤꯡꯂꯤꯁꯦ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯤꯕ ꯊꯥꯗꯣꯏꯕꯨ ꯑꯩꯅ ꯃꯥꯡꯅꯕ ꯁꯤꯟꯒꯅꯤ ꯑꯗꯨꯒ ꯄꯨꯟꯁꯤꯕꯕꯨ ꯅꯪꯒꯤ ꯈꯨꯠꯇ ꯅꯣꯡꯇꯪ ꯑꯣꯏꯔꯁꯨ ꯁꯤꯟꯅꯒꯅꯤ ꯂꯥꯎ ꯌꯥꯔꯦ ꯁꯥꯎꯕ ꯄꯛꯇꯦ ꯄꯨꯟꯁꯤꯕꯗꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯗꯥꯏꯔꯤꯗ ꯀꯔꯤꯅꯣ ꯈꯔ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯔꯤ ꯅꯨꯃꯤꯗꯥꯡꯅꯤ ꯊꯥꯗꯣꯏ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯏꯍꯨꯜ ꯑꯃ
ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯑꯗꯨꯕꯨ ꯐꯥꯊꯗꯨꯅ ꯐꯃꯨꯡꯗꯨꯗ ꯊꯔꯣ ꯊꯔꯣ ꯁꯨꯛꯑꯣꯜꯂꯤ꯫ ꯑꯁ ꯀꯩꯅꯣ ꯑꯩꯁꯤꯕꯨ ꯉꯥꯎꯔꯕ ꯇꯧꯏꯁꯤꯕꯣ? ꯉꯁꯥꯏꯅ ꯇꯧꯔꯤꯗꯨꯕꯨ ꯀꯩꯅꯣꯕ? ꯃꯤꯒꯤ ꯈꯨꯗꯥꯡꯒ ꯄꯥꯏꯔꯗꯅ ꯑꯁ ꯃꯥꯏ ꯍꯩꯔꯕ ꯀꯥꯏꯅꯒ ꯑꯩꯗꯤꯀꯣ ꯍꯣꯏꯗꯦ ꯀꯩꯗꯧꯋꯤꯒꯦ ꯑꯩꯒꯤ ꯍꯦꯔꯣꯗꯨꯕꯣ? ꯈꯔ ꯏꯀꯥꯏꯗ ꯇꯧꯔꯒ ꯂꯣꯏꯔꯦ꯫ ꯏꯀꯥꯏꯖꯔꯒ ꯄꯥꯝꯖꯕ ꯐꯪꯂꯣꯏꯗꯕ ꯂꯩꯔꯗꯤꯅꯦ ꯏꯀꯥꯏꯗꯕꯅ ꯍꯦꯟꯅ ꯐꯩꯗ, ꯑꯗꯨꯅ ꯏꯀꯥꯏꯕꯤꯗꯦ꯫ ꯊꯥꯗꯣꯏ ꯋꯥꯈꯜꯗꯨꯗ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯃꯗꯨꯏ ꯆꯥꯎꯕ ꯍꯥꯄꯨꯗꯨꯅ ꯑꯃꯨꯛ ꯀꯩ ꯈꯜꯂꯝꯗꯣꯏꯅꯣ? ꯑꯩꯅꯁꯨ ꯅꯨꯡꯁꯤꯖꯕ ꯃꯉꯣꯟꯗꯗꯤ ꯀꯔꯤꯝꯇ ꯐꯥꯎꯔꯝꯂꯣꯏꯗ꯭ꯔꯅꯦ? ꯈꯪꯗꯦꯗ ꯇꯧꯏꯁꯦ꯫ ꯄꯨꯟꯁꯤꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯀꯣꯛꯁꯦ꯫ ꯑꯗꯨꯒ ꯉꯁꯥꯏ ꯅꯨꯄꯤ ꯁꯛꯄꯤ ꯃꯥꯟꯕꯗꯨꯅ ꯇꯧꯔꯤꯗꯨꯅ ꯑꯃꯨꯛ ꯀꯩꯅꯣ? ꯃꯤꯅ ꯁꯛꯄꯤ ꯃꯥꯜꯂꯒ ꯅꯪꯅ ꯀꯩꯗꯧꯕꯤꯔꯒꯦ? ꯑꯣ ꯏꯃꯥ ꯄꯂꯦꯝ ꯐꯖꯕꯤ, ꯑꯗꯨꯕꯨꯔꯣ ꯅꯌꯥ ꯅꯨꯄꯥꯗꯨꯒꯤ ꯋꯥꯈꯜꯗꯅꯦ ꯅꯆꯥꯁꯤꯡ ꯉꯥꯎꯔꯤ ꯑꯗꯨꯏꯅꯤ꯫ ꯐꯤꯂꯝꯗ ꯕꯦꯠ ꯊꯣꯔꯛꯄꯗꯧꯅꯅꯦ ꯍꯧꯖꯤꯛꯁꯦ ꯔꯤꯌꯦꯜ ꯂꯥꯏꯐꯁꯤꯗ ꯑꯃ ꯊꯣꯔꯛꯏꯅꯦ꯫ ꯍꯦꯔꯣꯏꯅꯤ ꯑꯩꯅ ꯅꯩꯁꯤꯟꯒꯦ ꯇꯧꯅꯤꯗ, ꯑꯗꯨꯏ ꯃꯨꯠ ꯁꯥꯒꯠꯂꯤꯅꯤ꯫ ꯅꯣꯏꯅ ꯈꯪꯉꯔꯣꯏ, ꯅꯣꯏ ꯍꯦꯟꯅ ꯑꯣꯏꯔꯤ꯫ ꯊꯥꯏꯅꯒ ꯍꯧꯖꯤꯛꯀꯥꯟꯒ ꯃꯥꯟꯅꯗ꯭ꯔꯦꯕ꯫ ꯃꯦꯝꯊꯣꯏꯅ ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯏꯀꯥꯏꯕꯒ ꯈꯪꯗꯦꯅꯦ ꯍꯦꯔꯣꯏꯅꯤ ꯀꯥꯏꯅꯒ꯫ ꯊꯥꯏꯅꯒ ꯍꯧꯖꯤꯛꯀ ꯃꯥꯟꯅꯔꯛꯇꯕ ꯀꯌꯥꯁꯤꯅꯅꯦ ꯅꯪ ꯗꯦꯗꯤꯒ ꯃꯃꯥꯒ ꯅꯩꯖꯥꯕꯨ ꯇꯠꯇꯅ ꯉꯥꯡꯁꯛꯂꯤꯁꯦ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯤꯔꯥꯁꯨ ꯈꯪꯗꯦ꯫ ꯅꯪꯃꯀꯣ ꯍꯥꯏꯕꯤꯗꯦ ꯍꯥꯏꯁꯤꯅꯦ ꯑꯩꯅ꯫ ꯁꯤꯕꯨ ꯀꯩꯗꯧꯔꯒꯦ? ꯑꯩꯗꯣ ꯑꯁꯦꯡꯕ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯀꯩꯅꯣ꯫ ꯍꯩ ꯌꯥꯔꯦ, ꯋꯥꯗꯣ ꯀꯣꯊꯗꯅ ꯂꯩꯔꯅꯨ, ꯇꯨꯝꯃꯨ꯫ ꯀꯥꯡꯈꯜꯒꯁꯦ ꯊꯥꯕꯤꯔꯒꯦ, ꯉꯟꯅ ꯍꯧꯒꯠꯂꯨꯀꯣ ꯅꯁꯥꯗꯣ ꯈꯔ ꯐꯅꯕ꯫ ꯍꯣꯏ ꯌꯥꯔꯦ ꯆꯠꯂꯣ, ꯇꯨꯝꯖꯍꯧꯔꯒꯦ꯫ ꯄꯂꯦꯝ ꯐꯠꯇꯕꯤ ꯕꯦꯠꯁꯤꯗꯤ꯫ ꯊꯥꯗꯣꯏꯗꯣ ꯐꯩꯖꯨꯞꯇꯨ ꯐꯠ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯈꯤ꯫ ꯀꯌꯥꯗ ꯃꯉꯥꯎ ꯊꯤꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ꯫ ꯍꯩ ꯁꯦ, ꯅꯃꯥꯏꯗꯣ ꯈꯨꯝꯖꯤꯟꯒꯅꯨꯅꯦ, ꯍꯣꯔꯦꯟ ꯇꯨꯝꯈ꯭ꯔꯒ ꯐꯩꯖꯨꯞ ꯃꯅꯨꯡꯁꯤꯗ ꯑꯃꯨꯛ ꯐꯨꯜꯂꯒ ꯂꯩꯔꯝꯅꯤꯅꯦ꯫ ꯑꯍꯤꯡ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯀꯅꯥ ꯇꯥꯛꯂꯝꯗꯅ ꯑꯗꯨꯃꯛ ꯅꯤꯡꯉꯥꯏꯗꯅ ꯆꯠꯈꯤ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯊꯥ ꯄꯥꯡꯊꯣꯛꯅꯔꯤ꯫ ꯄꯨꯟꯁꯤꯕ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯃꯆꯟ ꯊꯣꯔꯛꯄ ꯉꯥꯏꯔꯤ꯫ ꯃꯆꯥꯊꯣꯏ, ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯨ? ꯊꯦꯡꯉꯦ꯫ ꯂꯣꯏꯔꯦ ꯇꯥꯇꯣꯟ, ꯑꯝꯇ ꯉꯥꯏꯈꯣꯃꯤ, ꯊꯣꯔꯛꯑꯒꯦꯕ꯫ ꯀꯩꯅꯣ ꯈꯪꯗꯦ, ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯏ꯫ ꯊꯣꯏꯕꯤ ꯇꯥꯏꯗꯨ ꯁꯦꯝꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯇꯥꯇꯣꯟꯁꯤꯗꯤꯕ ꯉꯜꯂꯤꯁꯤꯕꯨ ꯍꯦꯛꯇ ꯀꯩꯅꯣ ꯈꯪꯗꯦ, ꯀꯣꯛꯀ ꯂꯣꯏ ꯉꯥꯎꯔꯦ꯫ ꯑꯩ ꯊꯕꯛ ꯂꯩ ꯑꯗꯨꯏꯅꯤ꯫ ꯀꯣꯂꯦꯖꯇꯕꯨ ꯀꯩ ꯊꯕꯛ? ꯇꯥꯇꯣꯟ, ꯍꯥꯄꯨ ꯌꯥꯝꯅ ꯃꯥꯜꯂꯤ ꯁꯝꯗꯣ, ꯑꯝꯇ ꯀꯛꯎꯕ꯫ ꯅꯍꯥꯟꯁꯨ ꯀꯛꯅꯤ ꯍꯥꯏꯔ ꯀꯛꯇꯦ, ꯀꯥꯎꯈ꯭ꯔꯕ ꯈꯪꯗꯦ꯫ ꯅꯁꯛ ꯐꯖꯕ ꯁ꯭ꯃꯥꯔꯠ ꯑꯣꯏꯕꯗꯣ ꯎꯗꯕ ꯀꯨꯏꯔꯦ꯫ ꯁꯦꯕ ꯌꯣ ꯀꯥꯏꯗꯣꯝꯇ ꯇꯥꯍꯜꯂꯣꯃꯤ꯫ ꯀꯛꯑꯗꯧꯅꯤ, ꯃꯥꯒꯤ ꯋꯥꯍꯩ ꯑꯃꯇ ꯉꯥꯏꯔꯤꯕꯅꯤ, ꯑꯗꯨꯒ ꯀꯛꯑꯗꯧꯅꯤ꯫ ꯄꯨꯟꯁꯤꯕ ꯆꯤꯟꯗꯒꯤ ꯈꯪꯉꯥꯏ ꯍꯥꯏꯗꯣꯛꯂꯨꯔꯒ ꯃꯔꯩꯃꯨꯛ ꯆꯨꯛꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯆꯤꯟꯅ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯁ ꯉꯟꯇꯥ ꯆꯣꯞꯄꯤꯗ꯫ ꯊꯣꯏꯕꯤ ꯃꯃꯤꯠꯀꯗꯨ ꯂꯪꯊꯣꯛꯂꯗꯨꯅ ꯀꯅꯥꯒ ꯃꯤ ꯑꯃꯕ? ꯂꯥꯎꯌꯥꯔꯦ ꯊꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯃꯆꯤ ꯃꯧꯄꯥꯗꯣ ꯒꯥꯔꯤ ꯊꯧꯗꯣꯔꯛꯏ꯫ ꯁ꯭ꯀꯨꯜ ꯍꯦꯛ ꯌꯧꯕꯒ ꯃꯆꯥꯊꯣꯏ, ꯅꯊꯟꯇ ꯍꯜꯂꯛꯄꯗ ꯅꯨꯡꯉꯥꯏꯇꯦ, ꯇꯥꯇꯣꯟ ꯂꯧꯕ ꯂꯥꯛꯀꯦꯀꯣ꯫ ꯐꯔꯛ ꯇꯥꯕ ꯌꯥꯎꯔꯁꯨ ꯃꯊꯪꯗꯩꯗꯤ ꯅꯪ ꯕꯦꯟꯗ ꯆꯠꯂꯁꯤꯀꯣ꯫ ꯍꯣꯏ, ꯑꯩꯗꯤ ꯅꯍꯥꯟ ꯍꯥꯏꯗꯨꯕꯨ ꯇꯥꯇꯣꯟꯅ ꯌꯥꯗ꯭ꯔꯒ꯫ ꯐꯔꯦꯁꯦ ꯆꯪꯉꯣ, ꯐꯖꯅ ꯀ꯭ꯂꯥꯁꯇꯣ ꯌꯥꯎꯍꯧꯔꯣ꯫ ꯑꯣꯖꯥꯅ ꯇꯥꯛꯄ ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯕꯕꯥꯒ ꯅꯪ ꯇꯥꯇꯣꯟꯒꯒꯤ ꯃꯥꯏ ꯆꯣꯞꯄ ꯌꯥꯕ ꯊꯕꯛ ꯑꯝꯇ ꯇꯧꯒꯅꯨ꯫ ꯒ꯭ꯌꯥꯟ ꯇꯥꯅ ꯌꯥꯎꯔꯣ꯫ ꯍꯣꯏꯕ ꯇꯥꯇꯣꯟ, ꯕꯕꯥꯏ꯫ ꯇꯥꯇꯣꯟꯁꯨ ꯐꯖꯅ ꯆꯠꯂꯣ, ꯏꯅꯝꯃꯗꯣ ꯑꯗꯨꯁꯨ ꯎꯅꯖꯔꯨꯔꯣ꯫ ꯃꯁꯤꯗꯤꯕ ꯃꯦ꯫ ꯊꯣꯏꯕꯤꯗꯣ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯆꯦꯟꯁꯤꯟꯈ꯭ꯔꯤ ꯃꯅꯨꯡꯗ꯫ ꯄꯨꯟꯁꯤꯕꯗꯣ ꯃꯃꯣꯟ ꯅꯣꯛꯂꯗꯨꯅ ꯌꯦꯡꯍꯧꯔꯤ꯫ ꯄꯨꯟꯁꯤꯕ ꯀꯣꯂꯦꯖ ꯇꯝꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯊꯥꯗꯣꯏ, ꯀꯩꯅꯣ ꯂꯦꯝꯕ? ꯇꯤꯟꯅꯁꯦ ꯍꯥꯏꯕꯅꯦꯃꯤ ꯅꯪꯕꯣ꯫ ꯇꯤꯟꯅꯩꯁꯤꯗꯤ, ꯁꯤ ꯀꯨꯇꯤꯟꯅꯁꯦ ꯅꯠꯇꯦ꯫ ꯑꯁ ꯂꯦꯝꯕ, ꯅꯪꯁꯨ ꯌꯥꯗꯣꯔꯤꯍꯦ꯫ ꯔꯤꯇꯥꯒꯤ ꯋꯥꯗꯨꯗ ꯂꯦꯝꯕꯗ ꯏꯀꯥꯏꯅ꯫ ꯔꯤꯇꯥ, ꯅꯪꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤ ꯌꯥꯕꯅꯤ꯫ ꯑꯩꯗꯤ ꯉꯝꯖꯔꯔꯣꯏꯗꯧꯗꯣ꯫ ꯄꯨꯛ ꯐꯠꯇꯕꯤꯁꯤꯡꯁꯤꯗꯤ꯫ ꯅꯣꯏ ꯅꯕꯨꯛꯇꯣ ꯄꯠꯂꯣꯀꯣ꯫ ꯍꯣ ꯄꯠꯆꯔꯒꯦ꯫ ꯌꯥꯔꯣꯏꯍꯦ ꯄꯠꯄ ꯅꯪꯗꯤ꯫ ꯂꯦꯝꯕ, ꯅꯪꯁꯨ ꯋꯥꯔꯤꯗꯤ ꯅꯨꯡꯉꯥꯏꯔꯤꯍꯦ꯫ ꯅꯨꯡꯉꯥꯏꯕꯅꯤ, ꯑꯗꯣ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯇꯤꯟꯅꯕꯗꯣ ꯀꯌꯥꯝ ꯀꯥꯏꯔꯒꯦꯕ? ꯀꯥꯏꯗꯦ ꯀꯥꯏꯀꯣ, ꯑꯩꯗꯤ ꯀꯥꯏ꯫ ꯅꯪꯅ ꯇꯧꯗꯣ ꯐ꯭ꯔꯦꯟ ꯑꯣꯏꯕ ꯌꯥꯔꯣꯏꯕ꯫ ꯂꯦꯝꯕ ꯃꯃꯤꯠꯀꯗꯣ ꯂꯥꯎꯊꯣꯔꯛꯂꯒ ꯀꯩꯒꯤ? ꯆꯅꯝꯅꯩꯌꯦꯅ ꯅꯕꯨꯛꯆꯦꯜ ꯁꯦꯡꯕ ꯃꯥꯟꯗꯦ, ꯀꯩꯅꯣꯃ ꯈꯟꯕ ꯃꯥꯜꯂꯦ꯫ ꯂꯦꯝꯕꯗꯨ ꯈꯪꯉꯥꯏ ꯍꯥꯏꯔꯛꯂꯤ꯫ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯨꯗ, ꯃꯤ ꯁꯦꯡꯕꯗꯒꯤ ꯁꯦꯡꯂꯕ ꯏ ꯊꯥꯡꯗꯕ ꯄꯨꯡꯅꯦ꯫ ꯌꯥꯔꯦꯕ ꯂꯦꯞꯄꯣꯕ ꯂꯦꯝꯕ, ꯑꯩꯈꯣꯏ ꯇꯤꯟꯅꯔꯤꯁꯤꯗꯤ꯫
Angang machadong hek tawdana. As, Rita, nang suba. Asumna makoi hamdo wari sanai. Liambadi thadoiga wariga sama phangjabasida yamna ngaijari. Tanjanduda, Rita,